ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯈꯤꯕ ꯄꯥꯎꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ꯫ ꯇ꯭ꯔꯥꯟꯖꯤꯠ ꯀꯦꯝꯞꯇ ꯂꯩꯕ ꯍꯕꯤꯜꯗꯥꯔ ꯑꯃ ꯁꯤꯔꯝꯂꯦ꯫ ꯉꯁꯤ ꯑꯌꯨꯛ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯃꯤꯅꯨꯊꯣꯡ ꯃꯌꯥꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ AR ꯇ꯭ꯔꯥꯟꯖꯤꯠ ꯀꯦꯝꯞꯇ ꯂꯩꯕ ꯍꯕꯤꯜꯗꯥꯔ ꯑꯃ ꯕꯦꯔꯦꯛ ꯃꯅꯨꯡꯗ ꯁꯤꯔꯝꯂꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯗ ꯂꯩꯈꯤꯗ꯭ꯔꯕ 33 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯍꯕꯤꯜꯗꯥꯔ ꯑꯗꯨ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇꯒꯤ ꯑꯖꯤꯠ ꯁꯤꯡ ꯆꯍꯤ 59 ꯀꯧꯏ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯄꯣꯁꯠ ꯃꯣꯔꯇꯦꯝ ꯇꯧꯔꯒ ꯍꯌꯦꯡ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝꯗ ꯄꯨꯅꯕ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯥꯔ ꯕꯣꯝ ꯄꯣꯈꯥꯏꯕꯗ 19 ꯁꯤꯔꯦ꯫ ꯁꯤꯔꯤꯌꯥꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯁꯤꯇꯤꯒꯤ ꯆꯤꯗꯥꯏꯗ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯀꯥꯔ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 18 ꯁꯤꯈ꯭ꯔꯦ, 12 ꯍꯦꯟꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯋꯥꯀꯔꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯀꯥꯔ ꯕꯣꯝ ꯑꯗꯨ ꯃꯥꯟꯕꯨꯞ ꯁꯤꯇꯤ ꯆꯤꯗꯥꯏꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯋꯥꯀꯔꯁꯤꯡ, ꯑꯌꯥꯝꯕꯅ ꯅꯨꯄꯤꯁꯤꯡ ꯄꯨꯕ ꯒꯥꯔꯤꯒ ꯊꯪꯅꯕꯗ ꯄꯣꯈꯥꯏꯈꯤꯕꯅꯤ꯫ ꯁꯤꯈ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ 19 ꯑꯃꯁꯨꯡ ꯅꯔꯁ ꯅꯨꯄꯥ ꯑꯃ ꯌꯥꯎꯏ ꯍꯥꯏꯅ ꯃꯍꯃꯗ ꯑꯍꯃꯗꯥꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯄ꯭ꯔꯦꯁꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨ ꯅꯨꯄꯤ 15 ꯁꯣꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯈꯔꯗꯤ ꯐꯤꯚꯝ ꯂꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯂꯣꯀꯦꯜ ꯁꯤꯚꯤꯂꯤꯌꯟ ꯗꯤꯐꯦꯟꯁꯅ ꯍꯥꯏꯈꯤ꯫ ꯀꯥꯔ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯇ꯭ꯔꯤ꯫ ꯃꯅꯤꯄꯨꯔꯗ Qnet ꯕꯤꯖꯤꯅꯦꯁ ꯑꯊꯤꯡꯕ ꯊꯝꯂꯦ꯫ ꯐꯤꯗꯝ ꯕꯤꯍꯥꯟ ꯗꯥꯏꯔꯦꯛ ꯁꯦꯂꯤꯡ ꯏꯟꯗꯤꯌꯥꯟ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯍꯥꯏꯔꯤꯕ ꯗꯥꯏꯔꯦꯛ ꯁꯦꯂꯤꯡ ꯔꯤꯁꯦꯂꯤꯡ ꯃꯜꯇꯤ ꯂꯦꯚꯦꯜ ꯃꯥꯔꯀꯦꯇꯤꯡ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯒ ꯆꯥꯟꯅꯕ ꯕꯤꯖꯤꯅꯦꯁ ꯅꯠꯇꯦ ꯍꯥꯏꯅ ꯐ꯭ꯔꯤꯗꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯋꯥꯍꯦꯡꯕꯝ ꯁꯥꯟꯇ ꯃꯩꯇꯩꯅ ꯉꯁꯤ ꯂꯥꯡꯒꯣꯜ ꯒꯦꯝ ꯚꯤꯂꯦꯖꯇ ꯂꯩꯕ ꯐꯤꯗꯝꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄꯒꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯜ ꯅꯤꯡꯊꯤꯅ ꯐꯪꯍꯧꯗꯕ ꯑꯔꯥꯞꯄ ꯈꯨꯡꯒꯪꯒꯤ ꯆꯝꯅ ꯁꯨꯔ ꯅꯣꯝꯂꯒ ꯂꯩꯖꯔꯤꯕꯁꯤꯡꯗ ꯊꯕꯛ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃ ꯄꯤꯔꯒ ꯑꯆꯧꯕ ꯁꯦꯟꯐꯝ පුꯊꯣꯛꯍꯟꯕ ꯑꯣꯟꯂꯥꯏꯟꯗ ꯐ꯭ꯔꯣꯗꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜ ꯗꯤꯜꯂꯤꯗ ꯊꯨꯅ ꯆꯪꯅꯕ ꯄ꯭ꯔꯦꯁꯔ ꯇꯧꯕ, ꯍꯥꯟꯅ ꯑꯃꯗꯤ ꯊꯨꯅ ꯖꯣꯏꯟ ꯇꯧꯔꯒ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯅ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯂꯩꯖꯕ ꯂꯧ ꯏꯪꯈꯣꯜ, ꯃꯥꯜꯆꯥꯡ ꯊꯨꯒꯥꯏꯍꯟꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯂꯤ꯫ ꯂꯣꯏꯅꯅ ꯀꯧꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯇ꯭ꯔꯦꯅꯤꯡꯅꯤ ꯍꯥꯏꯅ ꯀꯝꯄꯦꯅꯤꯒꯤ ꯔꯨꯜ ꯑꯃꯁꯨꯡ ꯔꯤꯒꯨꯂꯦꯁꯟ ꯍꯥꯏꯗꯕꯤꯗ ꯊꯥ ꯑꯃ ꯃꯇꯝ ꯃꯥꯡꯍꯜꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯅꯧꯅ ꯂꯥꯡ ꯑꯁꯤꯗ ꯊꯨꯔꯕ ꯅꯨꯄꯤ ꯅꯨꯄꯥꯁꯤꯡ ꯄꯨꯟꯅ ꯔꯨꯝ ꯑꯃꯠꯇꯗ ꯊꯝꯖꯤꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯐꯠꯇꯕ ꯆꯠꯅꯕꯤ ꯑꯁꯤꯗ ꯌꯥꯎꯗꯅꯕ ꯃꯈꯥ ꯇꯥꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯂꯨꯞꯁꯤꯡꯅ ꯂꯨꯆꯤꯡꯕꯤꯗꯨꯅ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯕꯤꯍꯥꯟ ꯗꯥꯏꯔꯦꯛ ꯁꯦꯂꯤꯡ ꯏꯟꯗꯤꯌꯥ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ Qnet ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯐꯤꯗꯝꯅ ꯃꯇꯝ ꯀꯛꯇꯅ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯥꯟꯇꯨꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ CDF ꯑꯃꯗꯤ MDFꯀꯤ ꯂꯥꯂꯣꯡꯂꯨꯞ ꯑꯅꯤ ꯈꯨꯠ ꯊꯣꯛꯅꯕꯗ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯥꯜꯇꯨꯞ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯥꯂꯣꯡꯂꯨꯞ ꯑꯅꯤ ꯍꯥꯏꯕꯗꯤ ꯆꯤꯟꯂꯦꯟ ꯗꯤꯐꯦꯟꯁ ꯐꯣꯔꯁ CDF ꯑꯃꯗꯤ ꯃꯇꯨ ꯗꯤꯐꯦꯟꯁ ꯐꯣꯔꯁ MDF ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯧꯅ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯒꯤ ꯃꯇꯨ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯖꯣ ꯔꯤꯌꯨꯅꯤꯐꯤꯀꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ NYMA ꯌꯪ ꯃꯤꯖꯣ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯈꯥ ꯆꯠꯊꯗꯅꯕ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨ ꯂꯝꯒꯤ ꯋꯥꯍꯧꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯃꯥꯇꯨ ꯗꯤꯐꯦꯟꯁ ꯐꯣꯔꯁ MDFꯀꯤ ꯀꯥꯡꯕꯨꯅ ꯆꯤꯟ ꯁ꯭ꯇꯦꯠꯀꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯔꯤꯕ ꯃꯥꯟꯇꯨꯞ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯨꯝꯍꯥꯗ ꯂꯩꯕ ꯆꯤꯟꯂꯦꯟ ꯗꯤꯐꯦꯟꯁ ꯐꯣꯔꯁ CDFꯀꯤ ꯀꯦꯝꯞꯇ ꯑꯦꯇꯦꯛ ꯆꯠꯊꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨꯗ CDFꯀꯤ ꯀꯗꯔ 13 ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯑꯃꯗꯤ ꯃꯥꯇꯨ ꯗꯤꯐꯦꯟꯁ ꯐꯣꯔꯁ MDFꯀꯤ ꯂꯥꯟꯃꯤꯁꯤꯡ ꯃꯤꯖꯣꯔꯥꯝꯗ ꯄꯨꯔꯛꯇꯨꯅ ꯍꯧꯖꯤꯛ ꯃꯥꯔꯥꯂꯦꯟ ꯒꯣꯁꯄꯦꯟ ꯁꯦꯟꯇꯤꯅꯔꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯂꯥꯏꯀꯠꯅꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯟꯇꯨꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯕꯥꯁꯣꯀꯥꯏ ꯆꯍꯤ 19 ꯑꯃꯗꯤ ꯕꯩꯀꯥꯆꯤ ꯀꯧꯏ ꯍꯥꯏꯔꯤ꯫